Manipurda hosik thokliba irang asi BJP ye double engine lenga ki tokai tahanba politics na thokan bani haina AICC ye General Secretary Jairam Ramesh na maral sirakli hiram asiga mari leinana thadora pachirol amana hai haukiba me gi ahumdagi thorakliba irang asi center amadi state na Manipurda paliba double engine gi lenga asigi tokai tahanba politics na thokan bani irang asi thokraba matung Karnataka gi election duty singlo silaba matung Union Home Minister na October 3 da Manipurda chatlurabasu Hauzik fauba irang asi fagalakpagi fiba mama uba fangdri irang asi hena dum soksilagli nongma kangdana pandaba thodong sing thokli mioi lising kaya relief camp sing da changja fam lauduna leiri adumapu Bharat ke Prime Minister na Lok Sabha da minute khara fongdokhiba adu natana dumina leisili hairaduna Jairam Ramesh na Bharat ke Prime Minister na aroiba oina karamba matamda Manipur da lakhibage Manipur gi CM ga Prime Minister ga karamba matamda wari sakhibage Prime Minister na Manipur gi BJP के MLA सिंगा करम matamda unakibage haiba yauna tongan ba wahang sing hanglakli